ahanumagtada nungsijaraba chilinaw iche chalima pabungsing mayam pumnamakpu dayanan laisramna Kanbiba Mapu Jesu Christa gi sengthoiraba minglenda yaifa mangol pizari amasung ikai khumnajari yengbiriba adom tektakaidaba nada yektaba fattabadagi kanbiba oisanu kanbibagi mapuna Jesu Christa amen. Mayam aingonda Bishnupur district ta leiba kainau haiba mafamdagi kainau thongkha hai ko mayam adudagi ichenamana aingonda phone tawbire amasung mana aigi number se akhoi madam Premila haina yam nungsiba iche ma lei mangondagi lobiraba matungda aingonda phone tawbirakpani ado mayam mana haibirakpa matamda suki matik thamoida nungaitaba nungsiba faujaki madudi hairiba nupi asi magi mamingse Abe haina kawi ado mase mayam kidney animak fail oiduna kidney animak yadaduna chahi mangamuk sure hai mayam mana leirakpase ado magi doctor nasu paisa yamna hairakpa kidney transplant tawbagi damakta ko ado gi paisa su leitaba aduga aingonda amuktang prayer tawbiu ishorda haiduna haijere amasung aina su prayer tawjakre aduga mayam mahakase hanadi Jesu Christa khangjaramde adubu magi anaba fanabagi damakta kanbiba phangnabagi damakta Jesu Christa thajare baptize su lawkhre aduga Jesu Christa thajare matungdadi magi punsida ahongba kayama lai haiduna haibi hanadi hawgotlaga chatpa ngamdabani adubu hojikti hawgotpa chatpa ngame wakhalda su khare ing thaba lai haiduna ado mayam aina su ichan abegi damakta ishorda prayer tawjakre magaiga sanajaba warido mayam tahanjirake yengbiriba mayamna ichan abegi damakta prayer punamakna magi damakta prayer da nisingbi mayam kaubiganu aduga magi imungsi amna awaba imung oiraga leirami mayam mane magi mapa mama amasung maupa nipa amaga maikoi mari leibani aduga maikoigi imungda income paisa tanabagi se magi mama natana tei leite aduga magi mamana akhoi migi dukan phamba yauraga lupa 300 phange mayam hariba 300 duna magi yum puba aduga gidi masu akhoi hapta amada mayam sui injection se ani ahum lak kapagi mathau tai lupa 1.5 ani tai injection amada adugi paisa lupa gi sumong chadaba oina aingonda phangdokpire adu tajaba matamda ai amasung oja rojesna yam nungsina ko ichan hojiki oina ahauba ma chabiu haiduna lupa 1,000 khakti thajaki mayam adu aikhoigi fellowship ki maikei dagi Kanbiba Mapu gi maikei dagi amukasu ichan aduda mateng khradang panggadori mayam aikoi pangjagadori haiba mateng asi aikoina magi imung manungi damaktani adubu ishorda haijakre magi awabagi damakta soidana magi kidney ani damage oiba do ishorna refill oiba replace tawraga anouba kidney hapiba oirsanu haiduna mayam ishorda prayer tawjakre aduga mayam magi imungse yamna nangba yamna waba aduga magi mamana hotnajaraga migi dukan phamba yauraga lupa 300 na yum puba haibasi yaba nate aduga mahaksu Jesu Christa thajaraba ichanamani aduna mayam ikoi thajaraba mayamna magi wari sanahanbiba dusu ishorgi planning ni thaurangni haina khalli magi mathakta su ishorgi blessing ga loinana mayam ikoi fellowship ki maigi dagi igi YouTube channel gi maigi dagi Jesu Christa gi maigi dagi ikhoina mateng pangjagadori basida adom adom na su yabiragadi nungsibiragadi hairiba ichana sibu adom na su mateng khradang pangbiu haiduna ai mayam da haijari adom gi prayer ningsingbiu aduga ichana sigi damakta ikhoina ngamjaba mateng khara su pangminasi mayam ishorgi nongmagi Jesu Christa na aingonda asigumba maung kaya ama uhanbi aina tajaba matamda yamna nungsibani mayam ko aikhoidagi mateng phangjanabagi damakta anaba fajanabagi damakta ishorda haijabiu haiduna hairakpani mase aingonda kata hairakpa nate aigi Kanbiba Mapugi YouTube channel asida subscriber oiraba aikoi punamakta hairakpani hebo haise thamjake ichan gaiga sanaba warido mayam tabiu aduga aroibada ai nahauna na amukasu hanna mayam GPay number ai hapsaramge aduga ichan asida su aikhoina ngamjaba mateng pangminasi aikoi mayamna khara tang oina pangagadi soidana ngamgani mayam thagachari masigi fajaraba ayugasida yengbiriba tabiriba adombusu blessing phangbiu adomdasu ishorna hena blessing haithabiba oigani adomgisu awana kokjaba oirsanu mayam Holy Bible na ikhoida choktharaba waraba polum puba punamak aingonda lao haina aina pothahanbige haibadi kanagumba amana Jesu Christa thajaba matamda mangonda awaba langtakna leiba yaroi amasung mase ishorna ikhoidasu pangal pibi madudi ikhoinasu awana taraba singda mateng pangjaba ngamnabagi damakta aduga anaba fahanbadi Jesu Christa gi thabakni thawai sengbagi thabakni Yehova ipa gi thabakni mayam asini Christianity hairibasi atai karisu nate Christianity haibase denomination khaidoknabagi nate Christianity haibase amaga mod manadana bagi nate
Christianity haibase nungsiba unity aduni amasung nungsibada boundary le yengba yade mayam ekhoina ai Assam da le Assam khata yengba ai Manipur da le Manipur khata yengba ai gi church sina asigi maming kawi ai gi church da karak pami khata yengba do ishor gi nungsiba na tempung fade adu ishor na ekhoida sinabiri ba phamsidi Pakistan dagi oigera Bangladesh dagi oigera America dagi oigera mafam punamakta ekhoida haijarakpa ekhoina tajaba matamda ekhoi mateng panggadoribani amasung masima ekhoina tawjariba duni aduga ngamsung amhanbi Jesu Christana maseng ngamjaba matamda nungsijaraba chilinaw iche kalima pabung sing adu mayamgi thaudang yauribani ekhoi sargada lan marang kaina pairibani ichana sigi damaktasu ekhoi gi nungsibado ekhoi mayam bothokminasi haiduna Prabhu Jesu gi ningda phongdoksari masigi fajaraba yugasida adum tekta kaidabo oibiu aduga mayam Holy Bible dagi shogi wahai amakak ningsingjare Mark hariba New Testament gi pandup taraga taruk ki padatara manga tara truk tara nipanda taibang pan punamakta chatuna taibang mi pumnamakta aphaba pau sandu thajaraba amasung baptize loraba mahakpu kanbigani thajudaba adubu aranba tahangani khudam sing asi thajaba mi singa loinagani mekhoina aigi mingda bhut sing tanthokani mekhoina anauba lon sing ngangani mekhoina lin sing paikhatkani mekhoina hu thaklabasu maduna mekhoibu karisu amangba thogaloi mekhoina anaba singi mathakta khut thambada fagani amen hariba Bible gi wahai ase mayam aingonda ishorna fit tawbibani hariba wahai ase aina kawba ngamdaba aduna aina mayam gi damakta anaba singi damakta prayer tawjibani ipana nungsibiduna sokpi khiba mayam su yaure mayam anaba faba ko ichandu su faba resanu adom gi prayer ga loina na kawbiganu adom aikhoi mating su paminasi yam nungsi mamana paisa talaga hinjaribani aduga kidney animak fail oiba haise karamna leramgani aikoina prayer ga loina na Bible na su haibado fajaro haina hairaga aikoina thabak yaudagadi adu mapung fadaba oi maram aduna aikoi mi lising nifu surakadore subscribers se shogi thajandagi aikoina khara tang khainaragadi soidana mapung faba sentham ama piba ngamani aigonda hairi se aigonda nate adomda hairakpani aikoi punamakta hairakpani subscriber oiwa punamakta thagachari mayam ishorna dombu sokpire ananga sigi numit chuppa adom loina bibo isanu ichana sigi mana phongdok pirak patabiu aiga wari sanajabado aduga aroibada amuk jahuna gp number hapsaramge aikoi mateng paminasi Praise the Lord Jesus Christ and Chandu Fan before Sanu, Adugamang on the Mating Pambasugaman before Sanu, Yang Biriva Dumbo, Ishon Sok before Sanu, Hen, blessing Hita before Sanu, Prabhu Jesu Gimina. Amen. Madam Pimilado, Mana Ojaga, Wari Chano, Ojana, Conota, Mayam, the Anabating to Berado with the Pagrena, Madame Piraponibuko, the Aizu Ojada, Wari Chanaraga, Beato Hunting by Tare. Adugi, I know Torokon in the Hanjum Toguneba, Nane Pirpoga, they Ojada Ponta was out of Paidaba. ꯑꯗꯒꯤ ꯑꯃꯨꯛ ꯀꯣꯟꯅꯪꯗ ꯃꯦꯗꯥꯝ ꯄ꯭ꯔꯦꯃꯤꯂꯥꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯣꯖꯥꯗꯣ ꯐꯣꯟ ꯇꯧꯁꯜꯂꯣ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯄꯨꯡ 8 ꯑꯗꯥꯏꯗ ꯇꯧꯔꯣꯅ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯗꯣ ꯑꯩ ꯃꯥ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯩꯁꯦ ꯀꯥꯎꯔꯦ ꯑꯝꯇ ꯇꯧꯁꯜꯂꯣꯅ ꯍꯥꯏꯔꯛꯄ ꯑꯗ ꯑꯣꯖꯥꯗ ꯇꯧꯔꯒ ꯍꯣꯏ ꯑꯗꯣ ꯏꯆꯟꯒꯤ ꯂꯩꯐꯝꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯀꯣꯅꯨꯡ ꯊꯣꯡꯈꯥꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯆꯟꯗ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯑꯅꯥꯕꯁꯦ ꯀꯩꯅꯣ ꯀꯤꯗꯅꯤ ꯑꯅꯤ ꯐꯦꯜ ꯑꯣꯏꯕꯅꯦ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜꯅꯤꯀꯣ ꯑꯗꯣ ꯏꯆꯟꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯁꯤꯒꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯋꯥꯕ ꯑꯅꯥꯕꯗꯤ ꯃꯥꯌꯣꯛꯅꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯏꯁꯥꯗ ꯌꯥꯝ ꯋꯥꯕ ꯁꯥꯗꯧ ꯊꯣꯡꯕ ꯌꯥꯝ ꯇꯧꯋꯦ ꯕꯤꯄꯤꯁꯨ ꯑꯃꯨꯛ ꯍꯦꯟꯀꯠꯂꯤ ꯑꯃꯨꯛ ꯅꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯏꯆꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ꯭ꯔꯣ ꯑꯧ ꯊꯥꯖꯩ ꯍꯥꯏꯁꯦ ꯏꯆꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤ ꯂꯧꯁꯟꯖꯔꯕ ꯅꯠꯇ꯭ꯔꯒꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯥꯕ ꯈꯛꯇꯔꯥ ꯅꯠꯇꯦ ꯑꯣꯖꯥ ꯑꯩꯁꯦ ꯏꯁꯣꯔ ꯂꯧꯁꯜꯂꯦ ꯕꯞꯇꯥꯏꯁ ꯇꯧꯔꯦꯀꯣ ꯑꯗꯣ ꯏꯆꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯍꯣꯡꯕ ꯂꯩꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕꯒ ꯏꯁꯣꯔ ꯑꯣꯖꯥ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯊꯕꯛ ꯆꯠꯄꯕꯨ ꯉꯝꯗꯦꯕꯀꯣ ꯑꯣꯖꯥ ꯑꯗꯒꯤ ꯃꯥꯡꯒꯣꯟꯗꯒꯤꯅ ꯏꯃꯨꯡꯐꯧꯁꯦ ꯆꯠꯄ ꯉꯝꯗꯕꯤꯗ ꯏꯅꯥꯎꯅꯨꯄꯥꯅ ꯊꯥꯡꯇꯣꯛꯇꯅ ꯄꯨꯔꯒ ꯆꯠꯂꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯏꯁꯣꯔ ꯊꯥꯖꯔꯛꯄꯗꯒꯤꯗꯤ ꯃꯥꯡꯒꯣꯟꯗꯩꯅ ꯌꯨꯝꯐꯧ ꯆꯠꯄ ꯉꯝꯃꯦ ꯑꯗꯒꯤ ꯗꯥꯛꯇꯔ ꯆꯠꯄꯗꯁꯨ ꯂꯥꯏꯟꯗ ꯆꯠꯄ ꯉꯝꯃꯦꯕ ꯍꯧꯖꯤꯛꯇꯤ Praise the Lord. ꯑꯗꯣ ꯏꯆꯟꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯃꯤ ꯀꯌꯥ ꯂꯩꯒꯦ 3 ꯈꯛꯇꯅꯦ ꯏꯅꯥꯎꯅꯨꯄꯥꯒ ꯏꯃꯥꯒ ꯕꯕꯥꯒ
ꯑꯩꯒ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯂꯩ ꯑꯗꯣ ꯏꯆꯟꯒꯤ ꯃꯃꯤꯡꯁꯦ ꯑꯕꯦ ꯍꯥꯏꯕ꯭ꯔꯥ ꯑꯥꯎ ꯏꯆꯟ ꯑꯕꯦꯒꯤ ꯌꯨꯝꯗꯗꯤ ꯏꯟꯀꯝ ꯀꯅꯥ ꯄꯩꯁꯥ ꯇꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯁꯤꯡꯖꯨ ꯌꯣꯟꯕ ꯃꯤꯒꯤꯗꯤ ꯌꯥꯎꯋꯦ ꯂꯨꯄꯥ 100 ꯈꯔ ꯄꯤꯔꯛ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯒ ꯆꯥꯕꯅꯤ ꯑꯗꯩ ꯑꯇꯩꯗꯤ ꯏꯟꯀꯝ ꯂꯩꯇꯦ ꯂꯩꯇꯦ ꯏꯅꯥꯎꯅꯨꯄꯥꯗꯣ ꯍꯥꯟꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯝꯃꯦꯕꯀꯣ ꯆꯠꯈꯤꯗꯔꯦ ꯑꯗꯩ ꯀꯩꯅꯦ ꯇꯧꯕꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯇꯤ ꯏꯟꯀꯝꯁꯦ ꯏꯃꯥ ꯈꯛꯇꯅꯦꯕ ꯑꯧ ꯏꯃꯥ ꯑꯗꯨꯒ ꯂꯨꯄꯥ 100 ꯈꯛ ꯑꯥꯎ ꯂꯨꯄꯥ 100 ꯈꯛꯇꯪ ꯄꯤ ꯂꯨꯄꯥ 100ꯅ ꯁꯔꯚꯥꯏꯚ ꯇꯧꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ꯭ꯔꯥ ꯑꯥꯎ ꯑꯗꯣ ꯗꯥꯛꯇꯔꯗ ꯗꯥꯏꯂꯥꯏꯁꯤꯁ ꯆꯠꯄꯁꯦ ꯍꯤꯗꯥꯛ ꯀꯥꯞꯇ ꯌꯥꯗꯕꯅꯤꯅ 1,100 ꯄꯤꯕ ꯀꯥꯞꯄꯦ 1,100 ꯑꯥꯎ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯗꯣ ꯃꯔꯤꯗꯣ ꯂꯩꯔꯒ ꯇꯧꯋꯦ ꯑꯗꯨꯗꯣ ꯃꯣꯏ ꯑꯗꯨꯗ ꯁꯤꯜꯂꯒ ꯇꯧꯕꯗꯣ ꯍꯞꯇꯥ ꯑꯃꯗ 3 ꯂꯛ ꯇꯧꯔꯒꯗꯤ ꯁꯤꯜꯂ ꯇꯧꯕ ꯃꯣꯏ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯑꯅꯤꯗꯪ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯠꯂꯦꯕ ꯑꯗꯨꯗꯨꯅ ꯂꯨꯄꯥ 800 ꯇꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯞꯄꯤꯔꯣ ꯍꯞꯇꯥ ꯑꯃꯗ 3 ꯂꯛ ꯇꯧꯋꯦ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯒꯤ ꯑꯇꯧꯕ ꯈꯨꯗꯤꯡꯒꯤ ꯍꯞꯇꯥ ꯑꯃꯗ 2-3 ꯂꯛ ꯇꯧꯕꯗꯣ 2 ꯔꯛꯇꯪ ꯀꯥꯞꯄ ꯍꯤꯗꯥꯛꯇꯨꯅ ꯑꯗꯨ ꯀꯥꯞꯇ꯭ꯔꯒꯅ ꯀꯥꯞꯇꯧꯕ ꯑꯗꯨ ꯌꯥꯝꯅ ꯀꯥꯞꯁꯜꯂꯒꯗꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏꯅ ꯀꯥꯞꯄ ꯌꯥꯗꯦꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯀꯥꯞꯄꯦꯕ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯕꯒꯤ ꯁꯦꯜꯗꯤ ꯀꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯏ ꯄꯩꯁꯥ ꯂꯨꯄꯥꯗꯤ ꯏꯆꯟ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯑꯣꯖꯥ ꯂꯥꯏꯟꯗꯣ ꯈꯤꯇꯪ ꯁꯦꯝꯕꯤꯌꯨ ꯑꯃꯨꯛ ꯇꯥꯔꯛꯇꯕ ꯌꯥꯎꯏ ꯑꯗꯨꯒꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯏꯆꯟꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯑꯗꯨꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯆꯪꯕꯅꯤꯅ ꯄꯩꯁꯥꯒꯤ ꯑꯦꯔꯦꯟꯖꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯗꯒꯤ ꯁꯤꯜ ꯂꯥꯡꯉꯤ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯗꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯁꯦꯂꯨꯟ ꯂꯧꯋꯦꯕꯀꯣ ꯑꯗꯨꯗ ꯃꯣꯏꯁꯦ ꯂꯨꯄꯥ 10,000 ꯂꯧꯕ ꯑꯗꯨꯒ ꯅꯣꯡꯃꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯨꯜꯂꯦꯕ ꯍꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯏꯆꯟ ꯑꯗꯣ ꯏꯆꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯗꯒꯤ ꯏꯆꯟꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯂꯣꯏꯅ ꯏꯁꯣꯔꯅ ꯐꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯆꯟꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯈ꯭ꯔꯦ ꯀꯣ ꯏꯆꯟ ꯏꯆꯟꯒꯤ ꯑꯅꯥꯕꯗꯣ ꯏꯁꯣꯔꯅ ꯐꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯍꯦꯟꯅ ꯕ꯭ꯂꯦꯁꯤꯡ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯟꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝꯅꯁꯨ ꯏꯆꯟꯒꯤꯗꯃꯛꯇ ꯍꯥꯏꯖꯁꯅꯨ ꯃꯌꯥꯝꯅ ꯏꯆꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯁꯅꯨ ꯑꯗꯨꯒ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕ ꯃꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯕ ꯐꯥꯎꯕꯗ ꯍꯤꯡꯒꯠꯍꯜꯂꯤ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯅꯥꯕꯗꯤ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯥ ꯈꯛꯇꯅ ꯍꯧꯖꯤꯛ ꯄꯩꯁా ꯇꯥꯟꯕ ꯂꯨꯄꯥ 100ꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯨꯕ ꯌꯥꯝ ꯋꯥꯅꯦꯕ ꯀꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ ꯑꯗꯨꯅ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣいꯁꯣꯏꯗꯅ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯏꯆꯟꯗ ꯃꯔꯨꯑꯣꯏꯕ ꯃꯇꯦꯡꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔꯒꯤꯅꯤꯀꯣ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯖꯕ ꯄꯩꯁꯥ ꯑꯃꯠꯇ ꯆꯪꯗꯅꯁꯨ ꯏꯆꯟꯒꯤ ꯅꯥꯕ ꯐꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯆꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯅꯕꯒꯤ ꯏꯆꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯈꯔꯁꯨ ꯑꯩꯈꯣꯏ ꯄꯥꯡꯖꯔꯛꯀꯦꯀꯣ ꯏꯆꯟ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯏꯆꯟꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯁꯦ ꯆꯍꯤ 38 ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯑꯦ 38 ꯆꯪꯉꯦ ꯑꯗꯣ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯁꯤꯗꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯁꯤꯅ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯑꯣꯖꯥ ꯑꯩ ꯆꯍꯤ 3 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯑꯣꯖꯥ ꯆꯍꯤ 3 ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯏꯆꯟ ꯀꯔꯤꯁꯨ ꯋꯥꯈꯜꯗ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯅꯥꯒꯗꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯆꯟꯒ ꯑꯩꯒ ꯁꯥꯟꯅꯖꯕ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯁꯅꯨ ꯑꯗꯨꯒ ꯏꯆꯟꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯛꯁꯅු ꯑꯗꯨꯒ ꯏꯁꯣꯔꯗꯁꯨ ꯍꯥꯏꯖꯕꯤꯁꯅꯨꯀꯣ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯍꯥꯏꯖꯕꯁꯦ ꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯏꯄꯥꯒꯤ ꯊꯧꯒꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡ ꯏꯃꯥꯁꯤꯡ ꯏꯆꯦꯜꯁꯤꯡ ꯃꯩꯇꯩ ꯑꯇꯣꯞꯄ ꯃꯔꯤꯡ ꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯐꯥꯎꯕꯗ ꯌꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯕꯁꯤꯡꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯅꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯆꯟꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯅꯥꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯑꯅꯤ ꯈꯪꯉꯕ ꯏꯆꯟ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ
ꯑꯝꯄꯤꯌꯥꯔ ꯇꯧꯕꯗꯅꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯁꯣꯔ ꯑꯃꯗꯤ ꯋꯥꯏ ꯑꯗꯨꯒ ꯕꯤꯄꯤꯁꯤꯁꯨ ꯈꯔ ꯅꯦꯝꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯣꯖꯥꯗ ꯑꯝꯇ ꯑꯝꯄꯤꯌꯥꯔ ꯇꯧꯕꯗꯤ ꯌꯥꯎꯕꯤꯌꯨ ꯍꯣꯏ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕ ꯕꯤꯄꯤꯁꯨ ꯗꯥꯎꯟ ꯑꯣꯏꯔꯛꯄ ꯍꯟꯊꯔꯛꯄꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯕꯥꯏꯕꯜ ꯂꯩꯀꯣ ꯕꯥꯏꯕꯜꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯧ ꯄꯨꯝꯅꯃꯛ ꯏꯄꯥ ꯃꯉꯣꯟꯗ ꯈꯨꯔꯝꯕ ꯇꯥꯔꯒꯁꯨ ꯕꯥꯏꯕꯜꯗꯣ ꯈꯨꯠꯅ ꯄꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯊꯝꯃꯒ ꯀꯣ ꯏꯄꯥ ꯑꯩ ꯅꯥꯕ ꯌꯥꯗꯦ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯂꯣꯏꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯅꯥꯒꯗꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯈꯤꯕꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯇꯥꯈꯤꯕꯅꯤ ꯃꯤꯠ ꯎꯁꯟꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯕꯤꯒꯤꯅꯤꯡ ꯑꯃꯁꯨꯡ ꯑꯦꯟ ꯂꯥꯛꯀꯗꯧꯔꯤꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯞꯀꯤ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯆꯟ ꯑꯕꯦ ꯑꯁꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯗꯦꯃꯦꯖ ꯑꯣꯏꯗꯨꯅ ꯐꯦꯜ ꯑꯣꯏꯗꯨꯅ ꯏꯄꯥ ꯌꯥꯝꯅ ꯋꯥꯗꯨꯅ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯏꯄꯥ ꯅꯆꯥꯅ ꯊꯥꯖꯩ ꯏꯄꯥꯅ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯏꯄꯥꯕꯨ ꯉꯥꯖꯔꯤ ꯏꯄꯥꯗ ꯉꯥꯖꯔꯤ ꯃꯍꯥꯛꯅ ꯏꯄꯥꯕꯨ ꯈꯪꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯏꯄꯥ ꯊꯥꯖꯔꯕ ꯃꯇꯝꯗꯒꯤꯗꯤ ꯍꯧꯒꯠꯄ ꯆꯠꯄ ꯉꯝꯃꯝꯗꯕꯗꯨꯁꯨ ꯍꯧꯒꯠꯂ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯄꯥ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅꯤ ꯂꯧꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯥꯛꯀꯗꯧꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯏꯆꯟ ꯑꯕꯦꯒꯤ ꯃꯊꯛꯇ ꯅꯍꯧꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯏꯄꯥ ꯃꯥꯅ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯛꯏꯕ ꯃꯥꯒꯤ ꯀꯤꯗꯅꯤꯒꯤ ꯗꯦꯃꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇ ꯔꯤꯐꯤꯜ ꯇꯧꯕꯤꯌꯨ ꯏꯄꯥꯅ ꯔꯤꯁꯇꯣꯔ ꯇꯧꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯅꯧꯕ ꯀꯤꯗꯅꯤ ꯏꯄꯥꯅ ꯄꯤꯅꯕꯤꯌꯨ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕꯗꯣ ꯍꯧꯖꯤꯛꯃꯛ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯋꯥꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯟꯊꯣꯔꯛꯁꯅꯨ ꯃꯥꯒꯤ ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯤꯕꯗꯣ ꯏꯄꯥ ꯏꯁꯣꯔ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯅꯥꯖꯔꯦꯠꯀꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯅ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠꯅ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯏꯆꯟ ꯑꯕꯦꯒꯤ ꯏꯃꯨꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯕ꯭ꯂꯦꯁꯤꯡ ꯍꯩꯊꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯗ ꯏꯟꯀꯥꯝꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯑꯣꯏꯕꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯏꯟꯀꯥꯝ ꯊꯣꯛꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯥꯒꯤ ꯃꯄꯥ ꯃꯥꯒꯤ ꯃꯃꯥ ꯃꯥꯒꯤ ꯃꯧꯄꯥꯕꯨꯁꯨ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯟꯁꯤꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯁꯣꯔ ꯏꯆꯟꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯒꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯅꯥꯕꯁꯨ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗꯒꯤ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯖꯤꯁꯨꯒꯤ ꯏꯅ ꯏꯆꯟ ꯑꯕꯦꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ 아멘, 아멘, 아멘. 이천 아멘 하비우. 이천 따브라. 아멘 하비우. 아멘. 아멘, 아멘. 이천이 하나 이거 뿐만 꼭 보여주는거. ꯑꯗꯣ ꯌꯥꯝ ꯌꯥꯡꯅ ꯏꯆꯟꯗ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯖꯔꯛꯀꯦ ꯏꯆꯟꯒꯤ ꯑꯅꯥꯕ ꯐꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯏꯆꯟꯗ ꯍꯦꯟꯅ ꯄꯩꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦꯀꯣ ꯏꯆꯟ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯆꯟ ꯑꯩ ꯌꯥꯝ ꯌꯥꯡꯅ ꯏꯆꯟꯗ ꯑꯃꯨꯛ ꯀꯣꯜ ꯐꯥꯎꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯏꯆꯟꯅ ꯏꯁꯣꯔ ꯈꯨꯔꯝꯕ ꯃꯇꯝꯗ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯅꯨ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯐꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯥꯖꯒꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯐꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯐꯍꯟꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯍꯤꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯩꯕꯨ ꯅꯆꯥꯅꯨꯄꯤ ꯑꯣꯏꯅ ꯀꯣꯟꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯔꯒꯗ ꯊꯝꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩ ꯉꯁꯤꯗꯒꯤ ꯅꯥꯕ ꯐꯔꯦ ꯑꯩꯒꯤ ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯖꯤꯁꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯩꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯖꯤꯁꯨꯅ ꯐꯍꯜꯂꯦ ꯑꯩꯒꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯝꯕ ꯉꯁꯤꯗꯒꯤꯗꯤ ꯀꯤꯗꯅꯤꯁꯦ ꯑꯅꯧꯕ ꯄꯥꯡꯒꯜ ꯂꯥꯛꯑꯦ ꯑꯩꯒꯤ ꯀꯤꯗꯅꯤ ꯅꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯧꯕ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯦ ꯑꯅꯧꯕ ꯀꯤꯗꯅꯤ ꯍꯥꯞꯄꯤꯔꯦ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯆꯔꯤ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯕꯛ ꯁꯨꯕꯤꯕ ꯑꯣꯏꯔꯁꯅꯨ 아멘 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 소이드나 파라니 이천 ꯑꯗꯣ ꯌꯥꯝ ꯌꯥꯡꯅ ꯏꯆꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦꯀꯣ ꯏꯆꯟ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯏꯄꯥ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯟ ꯀꯩꯁꯨꯝ ꯋꯥꯈꯜ ꯍꯟꯊꯒꯅꯨꯀꯣ ꯑꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯆꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯏꯆꯟ ꯍꯧꯖꯤꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯨꯔꯝꯃꯤꯔꯥ ꯑꯇꯩ ꯄꯨꯝꯅꯃꯛꯁꯨ ꯈꯨꯔꯝꯕ꯭ꯔꯥ ꯈꯨꯔꯨꯝꯗꯦ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇ ꯈꯨꯔꯝꯃꯤꯀꯣ ꯏꯁꯣꯔ ꯈꯛꯇꯅꯤ ꯍalleluya praise the lord ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯒꯦꯀꯣ ꯏꯆꯟꯗ ꯐꯔꯦ ꯊꯝꯃꯣ